Ngarang Churachandpur district ki manung chanba tuinom khulda 51 motor pera bom ama leirambadagi Manipur police ki bomb detection and disposal squad BDDS team na asoyangam yaudana pokai hankhre hari police taki fangba paw ki matungina bom adu tuinom khulda leiba umang amada taduna leirambani khulgi miyoi singna umangda chanana ba chengum tan ba chatpada urakpadagi Churachandpur police ta paw pirakhibane tungda BDDS Imphal headquarter dagi requisition thaduna bom adu lokhala matungda khugada manaki kai hundok pham amada puthok tuna numidung matung pung amaga minute nifumanga chatpa matamda pokai hankhibani hari Jiribam district asigi superintendent of police A Ganashyam gi meeting makhada Jiribam BDF Welfare Association na COVID-19 gi ani suba wave na positive oiraba Jiribam district asida leidiba BDF personal singi imung manung singda chana thakna naba polam sing kushina kre haina association gi maikei dagi khangalakli COVID ki laina laichet asi thengnanaba lengakna pambai kya lokhalakpa asina paisa leirasu pot leiba fanglak suraga hinglamba imung kaya su mapal thokpa yadaba kaya asina piriba chaitheng asida kharada oirabasu mating oinana haiduna Khetragaon AC gi imung kaya da angama mating pangtuna lakli makhata na su pangkhingani haina ACSC gi MLA Nahakpam Indrajit na phongdokre wafam asing asi MLA and Indrajit na thadorakpa video footage amada ACSC gi polling number 4/39 makhapat khongji lekai da leiba tongan chaba yauna imung khudimak nongmada changba chana thakna ba polam sing mateng pangbaga mari leinana phongdokhibani Electric khazna thidabana maram oiduna Assam lengakna tha amada lupa crore chohum tha khudingi mangle hiram asiga mari leinana Assam gi chief minister Dr Himanta Biswa Sharmana lengakna chalaiba power company ahunga mifam pangthoktuna revenue mangliba sigi maram kari dagino haibadu thidokna ba power company singaduda khangankrei Union Health Ministry na thadorakpa data amagi matung ina hauki mapung kunmari gi manung asida India gi oina mioi lising humfuga chamri humbutra mathoi COVID-19 positive oiba thengna khrei masina haukiba numit humbutra mangani gi manungda khwaidagi hanthana positive oikiba masing oiri pungpham asimaktada mioi lakh ama lising tara taret ka chawnga kun manga leina asidagi pagalaktuna discharge tauki amadi mioi lising ani ga chatret kun ga taruk leina asidagi leikhide COVID-19 naraba matung fagalakpagi chang da Maniputara manga dasmik taruk mari da hengalakli numit khudingi positive oibiki chang chada ahum dasmik mari manga oiri Pangong Sudagi India amadi China gi lanmi sing handokna khraba matung amadi leipak ani gi core commander singi wari sanavada nongpok thangba ladak tagi lanmi sing handok loi hainavadagi yanaba ma purakpa ngamkhitraba matung tha ani leiraga China na nongna leipak ani na division commander gi tangkakta wari sananaba wafam nongna amuk hodorakle ningsingba yai madudi mamang chahi gi June 15 da Galwan tampakta leipak ani gi lanmi singi marakta ungkhatna ba thoklakpada India gi lanmi kun Nagi People's Liberation Army na hat kiba thodok ado ngasi chahi ama mapum phaba numitni COVID-19 dagi ngak thoknaba vaccine sing kapliba sing asidagi laina laichet asina hena khonglei yangna sandorakpana helakli haina World Health Organization WHO na khangan khrei masigi mathakta handakta foundkiba G7 lepak ki luchingma singna khara lairaba lepak singda vaccine billion dose da khujing oiduna pithanaba lokhiba warit aduna su laina asi thingbada matik charoi wafamasi World Health Organization WHO gi makok oiriba Tedros Adhanom Ghebreyesus na paumi singda phongdokhibani Ngarang numidang sanakiba Euro 2020 ki Group E gi match singda Slovakia na Poland bu maithiba pikhrei atopa match amadana Spain amasung Sweden goal amata chanadana draw chatkrei Slovakia na Poland bu goal ani amada maithiba piki aduga Spain amadi Sweden na goal amata chanaba ngamdana draw chatkhe